tamthiraba laina-laichat sandoraktanaba laothokliba thabaksinda miyamna mateng pangbiu amasung miyam pundanaba thamliba athingba se thugaiba taragadi action laukhatpham thokpasing laukhatkani haina Manipur Police ki Director General of Police DGP LM Koute na phongdokri laina-laichat asina khudongthiba tangkak ama ohelakliba siga mari leinana Manipur Police ki DGP LM Koute na miyamda appeal tawduna haikhibada laina asina lamdam asida sumakha tana sandoraktanaba Central Government amasung Manipur Government na piriba guidelines sing ase lamdam asida leiriba miyoi punamakna ngang satpiu asigumba laina ase sandoraktanaba curfew thamba Manipur gi mafamsingda 144 CRPC gi athingba thamduna miyam pundanaba honari masida thamliba athingba sing ase thugaiduna maram leitana lambi lamjawda mi punba sathok chasin tawbuna singba tawrabadi maduda police department ki maikaidagi lokhatpham thokpa action sing lokhatkani section thorang asida essential service amasung authorized oiba natana miyamna mapanda thokpa mi punba tawbuda athingba leiribani aduna asigumba miyamgi yaifhanaba paikhatliba khongthang asida miyamna cooperation pibiu haiki Manipur government na thamliba athingba kya asigi manungda miyamna khudongchadaba kya mayoknariba se koknanaba thawak kya su paikhatlibani Athingba sigi manungda chana thaknaba potchai leiba taragasu imung amadagi miyoi amadagi hena mapan thoktuna potchai leibigenu miyamna khangbigadabadi potchai yonba grocery dukan sing amasung hidak langthak yoliba pharmacy singdagi pot leibada miyamna krik krik inana tawbigenu queue lepa tarabasu Manipur government amasung health department na miyamda laothokhiba chana kanglon sing ado ngakna satpiu haiki mahakna makha tana haikibada lining laishonga mari leinaba mafam singda yariba makhai hojikki oiriba tangkak asida miyam punbigenu Mapal lamda leiruba lamdam masigi miyoising mayum mayumda handarakpa taragasu section thorang oina state government na hangdokliba quarantine center singda thamduna leira asi makha tana sandoraktanaba khongthang laukhatlibani aduna mapal lamda leiruba miyoising nasu leina asina nadanaba quarantine tawduna leibiu masida isana khangne section thorang su laukhatpiu asigumba Manipur government na laukhatliba section thorang sing asidasu Manipur Police Department gi maikaidigi miyam gi aifhanaba thawak kya tawribani masida lamdam asida leiriba miyamna mateng pangbiu haiki Hojik Malem sin bathungna laichat ama oina sandorakliba laina asigi section thorang lokhat poina leingak na leibak sin bathungna sathariba curfew asibu usit thawoidaduna lambida chatpa tongan tongan makhalgi gari amadi miyoi sing police na phagatkre press na phangba pawda ngasi Imphal West amadi Imphal East district ki oina miyoi 95 rom police na phagatkre miyoi sing ado diesel auto gari macha amadi jeep na singba singda lakpa sing Amaronda Thawal district ki oina su district asigi police na curfew thugaiduna lakpa miyoi chamaga humphuma thoi phagatuna Thawal district ki executive magistrate ki mamangda puthokre hairi Arobada Pawbilai news reader ki video bi yengbiri bukhudimuk po thagachari